Khamenloki Nongsumda hauze khun ngaktuna lairiba MPA gi thomi singbo Assam Rifles na mafam adu thadoktuna chatkigadabani haina khanghalakpabu yaningdaba fongdoktuna miyam gi mifam ama ngasi Universal Mothers Organization UMO Thobal District na sinduna district asigi Langathel khunda pangthokre Langathel khungi Mairapaibi Ima Ibel Singh amadi miyamna saruk yaduna pangthokkiba mifam aduna Assam Rifles ki michang mikhai naiba thawongbu kanna yaningdaba fongdokpaga loinana Assam Rifles Manipur dagi hanbikro Manipur imana yaifare amadi Chinkuki narco terrorist marufangna muthadu haiba kholau kaya su lauki UMO Thobal District General Secretary Okram Manoramana Fongdorakpada Nongsumgi Ima Ibel Singna Aikoigi Khunbu Ngakpi Senbiriba Khun Ngakpa Singh amadi MPA gi Thomi Singh gidamak lepliba khongthang asi Thobal District Ima Ibel Singh maruoina Langathel gi Ima Ibel Singh asinasu matam pumbada saugatkani hairaduna Assam Rifles na MPA gi Thomi Singh mafam adu thadoktuna chatkhro haina warning tawrakpa asi UMO na yaningde haiki District UMO की वैना मसी अखोगी लांगाथेंदा अदुगुमलबा होजे नुंगसुम खामेलोकी हाइबा मफम मसीदा ARC ने अखोगी जुजु खुन्ना कुना लेजेरिबा सिलेनाउ सिंह अमदी MPA की कांगुदा मकोई चटक्रो हाइबगी वार्निंग असी अखोई याजनिंगदे मरम मदुना होजे नुंगसुमगी सिलेनाउ सिंह इमाइबेल सिंह लेपिरिबा मकोई बुयानिंगदबा असिदा लेमिनारिबा अखोई थौबाल डिस्ट्रिक्ट की वैना अखोई हुजिक लांगाथिंग पांथोक चरीबा इमाइबेल अखोई पुनमंगनासु मकोई यानिंगदे हाइबा असिदा अखोई पुन्ना सरुक यामिनजरी